Koke khulai paivis na kablakpa bom na pan mada pikliwa anga ani lekhidri mama sole thaudo si nonge matung pung ama khra helakpada Bisnupur district ki Moirang police station konba tronglaupi awang lekai de thokhibni bom na pan madagi lekhidraba anga adu amana sai mangagi nupa masa mani duga amana tha mangagi nupi masani makhui ani soklaba mama duga asmidi state laikanabada lekhidabani adubo asokpa mama dudi akan mamongda Housing treatment sa thari hari thaudo sida mari lainana tronglao bida miyam amari security ga mukna bathokre lambi da miyam thongnaratuna lambi thingkre mai thakre korongan ba khumana thagalakpa post amada RPG fit tawraga lamna electric detonator tawraga kapakpani housing amasu thengnari haiba video footage magalorina thadorakli asu bom leire rocket launcher ba sa fit taw thambe se yumdo onsilaga 이거 지금 지금 내셔 거기 또 어디야 왕. 지 용지다 따게 또 뭐네. 시 송래래. 그거 너 잠깐 놓고. 세제. 세제 세제 피터로 타면 뭐. 사진 먹고 들어가 봄 들어가. 로켓 엔진 보는데 지 피터 내려 제제. 아? 아? 킬레. 나도 못하는 거 나쁘는 거 알겠어.是啊，还是这我看有不的。该得把起来快我们拿不着。是到中了比我多了用的，啊，这头脑是把起来个，还困没劲呢。老好多老，咱们俺没得。干哪呢？是哈，你吹呀吧？俺多，一分多的。是头脑是把起来个破灭呢。你头脑为啥呢？在那个人来不呢？不来一些。头脑卡出来个，这卡都不看。我比我这个是说话都不要一些。是。我我们个民个点个不看有不呢？啊，是打的打了就。哦，是不买的是不拿不拿的呢？是是是，是了说了。那放的，去带你从头去查没有？这房子那个。我不要往那个但是到这些，我去过去那个过这些。那些他那他的哇。他们些，都没有同起来同起那个，还是说讲啊，说可听说来的。Koki militants na tangkul gi khul manga na nomai kapsilakri khunjas na yaning da phongdok tu akan ma khongjang sangsingkri nan Christian lining satpasingna malem gi mafam sinba thuna Easter Sunday gi thorom pangthok na kiba numiki numida wairam pung taruk rom tarakpada Kamjong district ki manung saliba thawai tangkul kul gi khunjas gi yum tamna Koki militants ng aphaba makhal gi nomai sijina tu kapsilakpadi gi yum gi thong thonau ke akai toi thon kiba ga loinana misam sing aki khang nangan kiba gi mayokta khollasi gi khunjas ng akan mamon yaning da gi khongjang sangsingkri thawdo si khollasi tamna urkhul district ki Zalenbung khong cycle gi Koki militants ng aphaba makhal gi nomai sijina duna kapsilakibani thawdo odur central force ng nomai kapsilakiba mafam lomda sangsinduna combing operation sa thabagi mahutta thawai khulda oina thi humbi ki thabak sa tharakpabu michang mikhai nai thawong ni haiduna yaning da busa phongtokhi khunja singi khongjanga mari leinana thawai tangkhul khul gi head wongnang gyung nganglung na hai Nanumidang wairam pung taruk rom tarak pat aphaba makhal gi nomai sejina duna kapsilakibani nomai maru no khunja singi yum singa pan ki lebak phabri gi asu apan yahauda bani wani yamna ngakli bidi nomai kaplak liba mai kei rom na combing operation sa thabagi muhutta tangkhul khullom da central force na thi humbi gi thabak sa tharak libasi karambe agenda gi makha dunangki central force nga si misa miyamu ngakpi sen binaba lak libra natragana khulai pai ba kangbu singbu saugatuna Samjaraba khul sing attack ta hulabra haina sangki central force sing na khul gi hetta taklamdana sangsinduna operation sa tharakpagi thawng asi village authority bu usta bani haina lawbi amasum loni yadaw thabak soigani combing operation sa tharakpada district magistrate amari district police singda paupi duna state police ka loinana lakadabani state force yaudana amasum village hetta taklamdana sangsilaklaga thi humbi gi thabak sa tharakli besi amuhanna tawbi yaroi thawai khul nongoi marut yorok labadi
ꯌꯧꯔꯛꯂꯕꯅꯤ ꯍꯥꯏꯔꯗꯨꯅ ꯈꯨꯜ ꯑꯁꯤ ꯍꯧꯖꯤꯛ ꯁꯥꯐꯕ ꯈꯨꯜ ꯑꯣꯏꯗ꯭ꯔꯤ ꯃꯔꯝ ꯑꯁꯤꯅ ꯂꯩꯉꯥꯛꯅ ꯃꯤꯠꯌꯦꯡ ꯆꯪꯕꯤꯌꯨ ꯍꯥꯏꯈꯤ ꯉꯁꯤꯒꯤ ꯈꯣꯡꯖꯪꯒ ꯃꯔꯤ ꯂꯩꯅꯅ ꯁꯣꯁꯤꯌꯦꯜ ꯑꯦꯛꯇꯤꯕꯤꯁ ꯑꯁꯪꯀ ꯁꯔꯅ ꯍꯥꯏ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡ ꯆꯠꯊꯔꯛꯄꯗ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯅ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯂꯩꯈꯤꯒꯗꯕꯅꯣ ꯊꯧꯗꯣꯛ ꯑꯁꯤꯗꯤ ꯂꯩꯉꯥꯛ ꯑꯃ ꯂꯩꯇꯕꯒꯨꯝꯅ ꯎꯍꯜꯂꯤ ꯑꯆꯨꯝꯕ ꯃꯤꯠꯌꯦꯡꯒ ꯂꯣꯏꯅꯅ ꯌꯦꯡꯁꯤꯟꯕꯤꯅꯕ ꯑꯣꯊꯣꯔꯤꯇꯤ ꯂꯩꯇ꯭ꯔꯕ꯭ꯔꯥ ꯍꯪꯂꯗꯨꯅ ꯅꯣꯡꯃꯒꯤ ꯁꯨ ꯅꯣꯝꯗꯨꯅ ꯍꯤꯡꯖꯔꯤꯕ ꯏꯃꯥ ꯏꯕꯦꯜꯁꯤꯡ ꯊꯕꯛ ꯁꯨꯕ ꯉꯝꯍꯟꯗ꯭ꯔꯤ ꯀꯣꯀꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅꯣꯡꯃꯩ ꯀꯥꯞꯂꯛꯂꯕꯗꯤ ꯃꯐꯝ ꯑꯗꯨꯗ ꯀꯣꯝꯕꯤꯡ ꯑꯣꯄꯔꯦꯁꯟ ꯆꯠꯊꯕꯤꯌꯨ ꯇꯥꯡꯈꯨꯜꯁꯤꯡꯅ ꯈꯨꯜ ꯉꯥꯛꯂꯤꯕꯁꯤꯗꯤ ꯃꯈꯣꯏꯒꯤ ꯂꯝ ꯑꯃꯁꯨꯡ ꯈꯨꯟꯖꯥꯁꯤꯡꯕꯨ ꯁꯦꯟꯖꯕꯅꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯔꯤꯕ ꯁꯦꯀꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅ ꯆꯤꯡꯒꯤ ꯂꯝꯗ ꯊꯤ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯕꯗ ꯚꯤꯂꯦꯖ ꯍꯦꯗꯀꯤ ꯑꯌꯥꯕ ꯂꯧꯒꯗꯕꯅꯤ ꯃꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯆꯤꯡꯒꯤ ꯈꯨꯜꯗ ꯆꯪꯕ ꯑꯃꯁꯨꯡ ꯑꯣꯄꯔꯦꯁꯟ ꯆꯠꯊꯕ ꯌꯥꯗꯦ ꯍꯥꯏꯈꯤ ꯈꯣꯡꯖꯪ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯊꯋꯥꯏ ꯇꯥꯡꯈꯨꯜ ꯈꯨꯜ ꯁꯤꯅꯥꯂꯣꯡꯒꯤ ꯚꯥꯏꯁ ꯆꯤꯌꯔꯄꯔꯁꯟ ꯑꯔꯨꯅꯥ ꯃꯣꯏꯅꯥꯎꯅꯁꯨ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯀꯤ ꯊꯧꯑꯣꯡꯁꯤꯡ ꯄꯦꯟꯅꯕ ꯐꯣꯡꯗꯣꯛꯈꯤ ꯑꯗꯨꯒ ꯏꯃꯥꯒꯤ ꯃꯩꯔꯥꯒꯤ ꯄ꯭ꯔꯁꯤꯗꯦꯟ ꯇꯦ ꯁꯨꯖꯇꯥꯅꯁꯨ ꯂꯥꯏꯐ ꯂꯥꯏꯟ ꯑꯣꯏꯔꯤꯕ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡꯗ ꯆꯠꯍꯟꯗ꯭ꯔꯒ ꯏꯁꯥ ꯉꯥꯛꯊꯣꯛꯆꯔꯤꯕꯁꯤꯡꯗ ꯑꯣꯟꯁꯤꯟꯗꯨꯅ ꯀꯣꯝꯕꯤꯡ ꯑꯣꯄꯔꯦꯁꯟ ꯆꯠꯊꯗꯨꯅ ꯑꯐꯥ ꯑꯄꯨꯟ ꯇꯧꯔꯤꯕ ꯀꯔꯤꯒꯤꯅꯣ ꯍꯪꯈꯤ ꯑꯃꯔꯣꯝꯗ ꯉꯔꯥꯡ ꯑꯌꯨꯛ ꯄꯨꯡ 6:30 ꯇꯥꯔꯛꯄꯗ ꯂꯤꯇꯥꯟ ꯄꯤꯑꯦꯁꯅ ꯀꯣꯜꯂꯤꯕ ꯁꯤꯅꯥ ꯀꯩꯊꯦꯜ ꯈꯨꯜꯗꯁꯨ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯈ꯭ꯔꯦ ꯊꯧꯗꯣꯛ ꯑꯁꯤꯗꯗꯤ ꯇꯥꯡꯈꯨꯜ ꯚꯣꯂꯟꯇꯤꯌꯔꯁꯤꯡꯅ ꯈꯨꯠ ꯍꯟꯗꯨꯅ ꯅꯥꯀꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯉꯔꯥꯡ ꯅꯨꯡꯊꯤꯜ ꯄꯨꯡ 3:30 ꯇꯥꯔꯛꯄ ꯐꯥꯎꯕꯗ ꯈꯨꯠ ꯊꯣꯛꯅꯈꯤ ꯉꯔꯥꯡꯁꯨ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯄꯨꯡ 6 ꯇꯥꯔꯛꯄꯗ ꯊꯋꯥꯏ ꯇꯥꯡꯈꯨꯜ ꯈꯨꯜꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯈꯤꯕꯒꯨꯝꯅ ꯃꯣꯡꯀꯣꯠ ꯆꯦꯄꯨ ꯁꯪꯀꯥꯏ ꯁꯤꯀꯤꯕꯨꯡ ꯑꯃꯁꯨꯡ ꯁꯔꯩꯈꯣꯡꯅꯆꯤꯡꯕ ꯈꯨꯜꯁꯤꯡꯗꯁꯨ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯄꯗꯒꯤ ꯇꯥꯡꯈꯨꯜ ꯚꯣꯂꯟꯇꯤꯌꯔꯁꯤꯡꯒꯁꯨ ꯈꯨꯠꯅꯅꯈꯤ ꯆꯩꯔꯛꯁꯤꯗ ꯉꯔꯥꯡ ꯁꯦꯀꯨꯔꯤꯇꯤ ꯐꯣꯔꯁꯅ ꯊꯣꯏꯌꯤ ꯇꯥꯡꯈꯨꯜ ꯑꯦꯔꯤꯌꯥ ꯌꯥꯎꯅ ꯖꯥꯂꯦꯟꯕꯨꯡ ꯑꯃꯁꯨꯡ ꯁꯪꯀꯥꯏꯗ ꯑꯣꯄꯔꯦꯁꯟ ꯆꯠꯊꯕꯗ ꯕꯪꯀꯔ 19 ꯊꯦꯡꯅꯕꯗꯒꯤ ꯊꯨꯒꯥꯏꯔꯝꯕꯒ ꯂꯣꯏꯅꯅ ꯑꯦꯝꯇꯤ ꯀꯦꯁ 15 ꯔꯤꯀꯣꯚꯔ ꯇꯧꯔꯛꯂꯦ ꯍꯥꯏꯔꯤ ꯂꯥꯟꯖꯦꯜꯂꯛꯇꯨꯅ ꯔꯤꯂꯤꯐ ꯀꯦꯝꯞꯗ ꯂꯩꯔꯛꯄꯤ ꯆꯍꯤ 8ꯀꯤ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯏꯀꯥꯏ ꯈꯨꯝꯅꯕ ꯃꯥꯡꯍꯟꯕꯤꯔꯒ ꯍꯥꯠꯄ ꯑꯣꯏꯒꯅꯤ ꯆꯤꯡꯅꯕ ꯃꯑꯣꯡꯗ ꯁꯤꯔꯝꯂꯤ ꯀꯣꯏꯁꯥꯎꯅꯔꯕ IDPꯁꯤꯡ ꯑꯃꯁꯨꯡ ꯃꯤꯌꯥꯝꯅ ꯏꯔꯤꯜꯕꯨꯡ PSꯗ ꯊꯣꯝꯖꯤꯜꯂꯛꯄꯗ ꯇꯤꯌꯔ ꯒ꯭ꯌꯥꯁ ꯀꯥꯞꯈ꯭ꯔꯦ ꯄꯨꯂꯤꯁꯅ ꯀꯦꯁ ꯂꯧꯈꯠꯈ꯭ꯔꯤ ꯆꯦꯟꯅꯕꯅꯤ ꯆꯤꯡꯅꯕ ꯃꯆꯤꯟ ꯃꯅꯥꯎ ꯊꯣꯛꯄ ꯂꯟꯉꯝꯕ ꯐꯥꯔꯒ ꯀꯣꯔꯠꯇꯒꯤ ꯄꯨꯂꯤꯁ ꯀꯁꯇꯗꯤꯗ ꯂꯧꯈ꯭ꯔꯤ ꯉꯔꯥꯡ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯂꯝꯁꯥꯡ PSꯅ ꯀꯣꯟꯕ ꯃꯌꯥꯡꯂꯪꯖꯤꯡ ꯇꯥꯅꯤꯡ ꯀꯝꯃꯨꯅꯤꯇꯤ ꯍꯣꯜꯗ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯀꯃꯤꯁꯟ ꯐꯣꯔ ꯋꯨꯃꯦꯟꯁꯅ ꯁꯤꯟꯗꯨꯅ ꯀ꯭ꯔꯥꯏꯝ ꯑꯦꯒꯦꯟꯁ ꯋꯨꯃꯦꯟꯁ ꯔꯤꯗ꯭ꯔꯦꯁꯦꯜꯁ ꯃꯦꯀꯥꯅꯤꯖꯝ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯅꯣꯡꯃꯒꯤ ꯑꯣꯏꯕ ꯑꯦꯋꯥꯔꯅꯦꯁ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯄꯥꯡꯊꯣꯛꯂꯝꯗꯥꯏꯗ ꯏꯝꯐꯥꯜ ꯏꯁꯀꯤ ꯏꯔꯤꯜꯕꯨꯡ PSꯀꯤ ꯖꯨꯔꯤꯗꯤꯛꯁꯟ ꯃꯅꯨꯡ ꯆꯜꯂꯤꯕ ꯁꯤꯡꯖꯃꯩ ꯊꯣꯡꯋꯥꯡ ꯈꯦꯇ꯭ꯔꯤ ꯂꯩꯀꯥꯏꯒꯤ ꯇꯨꯔꯦꯜ ꯈꯣꯡꯕꯥꯟꯒꯤ ꯃꯐꯝ ꯑꯃꯗ ꯃꯁꯥꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯃꯥꯡꯍꯟꯕꯤꯔꯒ ꯍꯥꯠꯇꯣꯛꯄꯅꯤ ꯆꯤꯡꯅꯕ ꯃꯑꯣꯡꯗ ꯂꯥꯟꯖꯦꯜꯂꯛꯇꯨꯅ ꯔꯤꯂꯤꯐ ꯀꯦꯝꯞꯗ ꯆꯪꯖꯐꯝ ꯂꯧꯔꯛꯈꯤꯕꯤ ꯃꯁꯥꯒꯤ ꯆꯍꯤ 8 ꯈꯛꯇ ꯉꯥꯏꯔꯤꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯑꯁꯤꯕꯨ ꯍꯛꯆꯥꯡ ꯑꯣꯏꯅ ꯐꯪꯈꯤꯕꯅꯤ ꯅꯥꯇꯣꯟꯗ ꯅꯥꯍꯤ ꯇꯥꯔꯝꯕ ꯌꯥꯎꯅ ꯃꯈꯣꯡ ꯃꯈꯨꯠ ꯊꯨꯗꯦꯛꯄꯤꯔꯝꯕ ꯃꯥꯟꯕ ꯐꯤꯕꯝ ꯑꯃꯁꯨꯡ ꯃꯥꯏꯒꯤ ꯁꯔꯨꯛꯇꯁꯨ ꯁꯣꯛꯄꯒꯤ ꯃꯐꯝꯁꯤꯡꯒ ꯂꯣꯏꯅꯅ ꯁꯤꯅ ꯐꯪꯈꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯣꯏꯅꯥꯝ ꯆꯅꯨꯊꯣꯏ ꯀꯧꯏ ꯃꯦ 3, 2019ꯗꯒꯤ ꯍꯧꯔꯛꯈꯤꯕ ꯂꯥꯟꯒꯤ ꯊꯧꯗꯣꯛꯁꯤꯡꯅ ꯃꯔꯝ ꯑꯣꯏꯔꯗꯨꯅ ꯃꯣꯔꯦ ꯈꯨꯅꯧ ꯋꯥꯔꯗ ꯅꯝꯕꯔ 4ꯗꯒꯤ ꯂꯥꯟꯖꯦꯜꯂꯛꯂꯒ ꯑꯀꯥꯝꯄꯥꯠꯀꯤ ꯑꯥꯏꯗꯤꯌꯦꯜ ꯍꯥꯏ ꯁ꯭ꯀꯨꯜꯗ ꯍꯥꯡꯕ ꯔꯤꯂꯤꯐ ꯀꯦꯝꯞꯗ ꯆꯪꯖꯐꯝ ꯂꯧꯔꯛꯈꯤꯕꯅꯤ ꯂꯩꯈꯤꯗ꯭ꯔꯕꯤ ꯆꯅꯨꯊꯣꯏ ꯏꯁꯗꯟ ꯑꯥꯏꯗꯤꯌꯦꯜ ꯍꯥꯏ ꯁ꯭ꯀꯨꯜꯗ ꯀ꯭ꯂꯥꯁ 1 ꯇꯝꯂꯤꯕꯅꯤ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡꯅ ꯉꯔꯥꯡ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯄꯨꯡ 3:30 ꯇꯥꯔꯛꯄꯗ ꯁꯤꯡꯖꯃꯩ ꯊꯣꯡꯋꯥꯡ ꯈꯦꯇ꯭ꯔꯤ ꯂꯩꯀꯥꯏꯒꯤ ꯇꯨꯔꯦꯜ ꯃꯄꯥꯟꯗ ꯂꯩꯕ ꯀ꯭ꯔꯤꯃꯣꯇꯣꯔꯤꯌꯝ ꯑꯃꯁꯨꯡ ꯀꯝꯃꯨꯅꯤꯇꯤ ꯍꯣꯜ ꯑꯅꯤꯒꯤ ꯃꯔꯛꯇꯒꯤ ꯐꯪꯈꯤꯕꯅꯤ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄꯨꯂꯤꯁꯅ ꯂꯧꯈꯠꯄ ꯀꯦꯁꯀ ꯃꯔꯤ ꯂꯩꯅꯅ ꯆꯨꯔꯆꯥꯟꯄꯨꯔꯗꯒꯤ ꯂꯥꯟꯖꯦꯜꯂꯛꯇꯨꯅ ꯀꯦꯝꯞ ꯑꯁꯤꯗ ꯂꯩꯃꯤꯟꯅꯕ ꯂꯥꯏꯁ꯭ꯔꯝ ꯂꯟꯉꯝꯕ ꯆꯍꯤ 19 ꯑꯄꯣꯛꯄ ꯑꯦꯜ ꯕꯤꯔ ꯁꯤꯡ ꯄꯨꯂꯤꯁꯅ ꯐꯥꯔꯒ ꯏꯝꯐꯥꯜ ꯏꯁꯀꯤ ꯆꯤꯐ ꯖꯨꯗꯤꯁꯤꯌꯦꯜ ꯃꯦꯖꯤꯁꯇ꯭ꯔꯦꯠꯀꯤ ꯀꯣꯔꯠꯇ ꯄꯨꯊꯣꯛꯂꯒ ꯄꯨꯂꯤꯁ ꯀꯁꯇꯗꯤꯗ ꯔꯤꯃꯥꯟ ꯂꯧꯈ꯭ꯔꯤ ꯂꯩꯈꯤꯗ꯭ꯔꯕꯤ ꯆꯅꯨꯊꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒ ꯎꯅꯔꯨꯕꯗ ꯃꯈꯣꯏꯅ ꯍꯥꯏ ꯂꯩꯈꯤꯗ꯭ꯔꯕꯤ ꯆꯅꯨꯊꯣꯏ ꯅꯍꯥꯟ ꯃꯈꯩꯒꯨꯝꯅ ꯑꯗꯨꯃꯛ ꯁꯥꯟꯅꯔꯒ ꯂꯩꯔꯤꯕꯣꯏ ꯅꯤꯡꯂꯨꯏ ꯃꯍꯥꯛꯅ ꯌꯥꯝꯅ ꯄꯥꯝꯖꯕ ꯊꯔꯣꯏ ꯊꯣꯡꯕꯒ ꯕꯣꯔꯥꯒ ꯄꯤꯖꯅꯕ ꯂꯩꯔꯛꯄꯅꯤ ꯑꯗꯨꯒ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯊꯤꯗꯣꯛꯂꯒ ꯄꯨꯟꯅ ꯆꯥꯃꯤꯟꯅꯅꯕ ꯃꯍꯥꯛ ꯀꯧꯔꯨꯕꯗ ꯈꯨꯝꯂꯛꯈꯤꯗꯕꯅꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯂꯩꯔꯝꯕ ꯌꯥꯕ ꯃꯐꯝꯁꯤꯡꯗ ꯆꯠꯇꯨꯅ ꯊꯤꯕ ꯌꯥꯕ ꯊꯤꯈꯤ ꯔꯤꯂꯤꯐ ꯀꯦꯝꯞ ꯃꯅꯨꯡꯗ ꯂꯩꯕ ꯄꯨꯈ꯭ꯔꯤꯒꯤ ꯃꯄꯥꯟꯗ ꯂꯩꯔꯝꯕ ꯎꯏ ꯍꯥꯏꯕꯗꯒꯤ ꯄꯨꯈ꯭ꯔꯤ ꯃꯅꯨꯡꯗ ꯐꯥꯎꯕ ꯀꯨꯝꯊꯗꯨꯅ ꯊꯤꯈꯤ ꯃꯍꯥꯛ ꯊꯤꯕꯗ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄꯨꯂꯤꯁꯅ ꯂꯧꯈꯠꯄ ꯀꯦꯁꯀ ꯃꯔꯤ ꯂꯩꯅꯅ ꯐꯥꯔꯕ ꯂꯟꯉꯝꯕꯁꯨ ꯌꯥꯎꯔꯝꯈꯤ ꯑꯗꯨꯕꯨ ꯅꯍꯥꯟ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯄꯨꯡ 6 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯏꯆꯥꯅꯨꯄꯤꯕꯨ ꯍꯥꯠꯇꯣꯛꯂꯒ ꯊꯝꯂꯝꯂꯕ ꯃꯇꯨꯡꯗ ꯂꯟꯉꯝꯕꯅ ꯃꯍꯥꯛ ꯊꯤꯕꯗ ꯌꯥꯎꯁꯤꯟꯅꯕ ꯑꯣꯏꯔꯝꯂꯦ ꯃꯌꯥꯝꯅꯗꯤ ꯂꯥꯏꯑꯣꯛꯅꯕ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯣꯏꯕꯨꯡ 2-3 ꯐꯥꯎꯕ ꯈꯣꯡꯗꯨꯅ ꯃꯍꯥꯛ ꯈꯨꯡꯒꯣꯜꯂꯤꯈꯤ ꯀꯣꯟꯅꯊꯪꯗ ꯔꯤꯂꯤꯐ ꯀꯦꯝꯞꯗ ꯂꯩꯃꯤꯟꯅꯕ ꯃꯤꯑꯣꯏꯁꯤꯡꯅ ꯄꯨꯂꯤꯁꯅ ꯐꯥꯔꯤꯕ ꯂꯟꯉꯟꯕꯗꯤ ꯆꯅꯨꯊꯣꯏꯒꯤ ꯃꯌꯥꯝꯕꯁꯤꯡ ꯊꯣꯛꯂꯕꯁꯨ ꯆꯤꯡꯅꯕꯗꯒꯤ ꯔꯤꯂꯤꯐ ꯀꯦꯝꯞꯀꯤ ꯀꯃꯤꯇꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯋꯥꯍꯪ ꯄꯥꯎ ꯇꯧꯈꯤ ꯃꯁꯤꯗ ꯆꯤꯡꯅꯕ ꯍꯦꯜꯂꯛꯄꯗꯒꯤ ꯄꯨꯂꯤꯁ ꯀꯧꯗꯨꯅ ꯋꯥꯍꯪ ꯄꯥꯎ ꯆꯠꯍꯟꯕꯗ ꯃꯍꯥꯛꯅ ꯁꯤꯡꯖꯃꯩꯒꯤ ꯊꯣꯡ ꯃꯈꯥꯗ ꯍꯥꯠꯇꯣꯛꯂꯒ
ꯂꯥꯡꯊꯣꯛꯂꯝꯕꯒꯤ ꯋꯥꯐꯝ ꯐꯣꯡꯗꯣꯔꯛꯈꯤꯕꯅꯤ ꯍꯥꯏꯗꯤ ꯂꯩꯈꯤꯗ꯭ꯔꯕꯒꯤ ꯏꯃꯨꯡ ꯃꯤꯑꯣꯏꯁꯤꯡꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯁꯅꯨꯊꯣꯏꯒꯤ ꯍꯛꯆꯥꯡꯒꯤ ꯐꯤꯕꯝ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯣꯛꯂꯝꯂꯤ ꯃꯐꯤ ꯃꯔꯣꯜ ꯑꯃꯠꯇ ꯌꯥꯎꯔꯝꯗ꯭ꯔꯦ ꯃꯈꯣꯡ ꯃꯈꯨꯠꯁꯨ ꯄꯣꯝꯂꯝꯃꯤ ꯅꯥꯇꯣꯟꯅꯁꯨ ꯅꯥꯍꯤ ꯇꯥꯔꯝꯕꯒ ꯂꯣꯏꯅꯅ ꯃꯆꯤꯟꯗꯁꯨ ꯅꯨꯡꯒꯨꯝꯕꯅ ꯊꯣꯝꯕꯒꯤ ꯀꯥꯏꯔꯝꯃꯤ ꯑꯃꯁꯨꯡ ꯃꯈꯨꯠ ꯅꯥꯝꯃ ꯇꯦꯛꯂꯝꯃꯤ ꯑꯗꯨꯒ ꯃꯅꯥꯗ ꯌꯥꯟꯈꯤꯕ ꯀꯣꯗꯦꯠꯀꯤ ꯁꯅꯥ ꯊꯥꯗꯠꯄꯒꯤ ꯅꯥꯈꯨꯟ ꯑꯅꯤꯁꯨ ꯇꯠꯂꯝꯈꯤ ꯍꯥꯏꯔꯛꯈꯤ ꯁꯅꯨꯊꯣꯏꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯊꯣꯛꯂꯛꯇꯅꯕ ꯂꯪꯉꯝꯕꯕꯨ ꯃꯔꯥꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯤꯕꯒꯤ ꯆꯩꯔꯥꯛ ꯄꯤꯕꯤꯌꯨ ꯅꯠꯇ꯭ꯔꯕꯗꯤ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯁꯤ ꯃꯊꯪ ꯀꯅꯥꯗ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯕ ꯇꯝꯕ ꯉꯝꯗꯦ ꯍꯥꯏꯔꯛꯈꯤ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯀꯦꯁꯇ ꯄꯨꯂꯤꯁꯅ ꯐꯥꯔꯕ ꯂꯪꯉꯝꯕ ꯑꯁꯤ ꯀꯨꯀꯤ ꯅꯤꯡꯉꯣꯜ ꯑꯃꯒ ꯌꯨꯝꯕꯥꯟꯃꯤꯟꯅꯗꯨꯅ ꯃꯆꯥ ꯃꯔꯤ ꯂꯩꯔꯕ ꯃꯤꯁꯛꯅꯤ ꯑꯃꯁꯨꯡ ꯀꯨꯀꯤꯒꯤ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯑꯣꯟꯗꯨꯅ ꯃꯇꯝ ꯀꯨꯏꯅ ꯆꯨꯔꯆꯥꯟꯄꯨꯔꯗ ꯂꯩꯔꯛꯈꯤꯕꯅꯤ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛ ꯂꯥꯟꯖꯦꯜꯂꯛꯄꯗꯁꯨ ꯌꯥꯎꯗꯦ ꯑꯗꯨꯕु ꯀꯣꯟꯅ ꯊꯪꯅ ꯆꯦꯜꯂꯛꯂꯒ ꯆꯍꯤ ꯍꯦꯜꯂꯕ ꯃꯇꯨꯡꯗ ꯁꯤꯐꯥꯏꯁꯤꯡꯅ ꯊꯤꯡꯗꯣꯛꯄꯤꯔꯛꯄꯅꯤ ꯐꯤꯕꯝ ꯑꯁꯤꯗꯒꯤ ꯃꯍꯥꯛꯄꯨ ꯂꯨꯅ ꯆꯥꯅ ꯇꯧꯕꯤꯔꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯅꯥꯒꯥ ꯅꯤꯡꯉꯣꯜ ꯑꯃꯃꯨꯛ ꯆꯦꯜꯂꯛꯇꯨꯅ ꯂꯩꯔꯝꯕꯗꯒꯤ ꯄꯥꯎ ꯍꯟꯗꯣꯛ ꯍꯟꯖꯤꯟ ꯇꯧꯕꯗ ꯁꯅꯨꯊꯣꯏꯒꯤ ꯑꯄꯣꯛꯄ ꯕꯁꯟꯅ ꯊꯧꯗꯥꯡ ꯂꯧꯗꯨꯅ ꯀꯣꯏꯆꯦꯟ ꯆꯦꯟꯕꯤꯈꯤ ꯅꯤꯡꯉꯣꯜ ꯑꯗꯨꯒ ꯈꯥꯏꯗꯣꯛꯅꯔꯕ ꯃꯇꯨꯡꯗ ꯑꯍꯨꯝꯂꯛ ꯁꯨꯕ ꯑꯣꯏꯅ ꯃꯤꯇꯩ ꯅꯤꯡꯉꯣꯜ ꯑꯃꯃꯨꯛ ꯆꯦꯜꯂꯛꯇꯨꯅ ꯍꯧꯖꯤꯛ ꯃꯍꯥꯛꯀ ꯂꯩꯃꯤꯟꯅꯔꯛꯂꯤꯕꯅꯤ ꯍꯥꯏꯗꯤ ꯃꯤꯇꯩ ꯅꯤꯡꯉꯣꯜ ꯑꯁꯤ ꯆꯦꯜꯂꯛꯄ ꯍꯥꯛꯇꯛꯇꯁꯨ ꯂꯩꯈꯤꯗ꯭ꯔꯕꯤ ꯁꯅꯨꯊꯣꯏꯒꯤ ꯑꯄꯣꯛꯄ ꯑꯃꯁꯨꯡ ꯑꯄꯣꯛꯄꯤꯅ ꯊꯧꯗꯥꯡ ꯂꯧꯈꯤꯕꯅꯤ ꯂꯪꯉꯝꯕꯒꯤ ꯑꯄꯣꯛꯄ ꯕꯤꯔꯁꯤꯡꯗꯤ ꯃꯁꯥ ꯌꯥꯝꯅ ꯁꯣꯜꯂꯦ ꯍꯥꯏꯔꯗꯨꯅ ꯃꯍꯥꯛꯀꯤꯗꯃꯛ ꯄꯥꯡꯕꯤꯈꯤꯕ ꯃꯇꯦꯡꯁꯤꯡ ꯑꯗꯨꯒꯤ ꯃꯍꯩꯅ ꯉꯁꯤꯗꯤ ꯄꯤꯛꯂꯤꯕꯤ ꯃꯆꯥꯅꯨꯄꯤꯒꯤ ꯊꯋꯥꯏ ꯃꯥꯡꯅꯕ ꯑꯣꯏꯍꯜꯂꯝꯂꯦ ꯍꯥꯏꯔꯛꯈꯤ ꯏꯀꯨꯏ ꯀꯨꯏꯗ꯭ꯔꯤꯉꯩꯗꯁꯨ ꯂꯟꯉꯝꯕꯅ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤꯗ ꯃꯣꯕꯥꯏꯜ ꯐꯣꯟ ꯂꯩꯌꯨ ꯍꯥꯏꯕꯗ ꯂꯩꯗꯦ ꯍꯥꯏꯗꯨꯅ ꯍꯨ ꯊꯛꯂꯨꯕꯗꯒꯤ ꯂꯩꯀꯠꯅꯕꯒꯤ ꯊꯧꯗꯣꯛ ꯑꯃꯁꯨ ꯊꯣꯛꯈꯤ ꯃꯍꯥꯛ ꯍꯥꯟꯅꯗꯒꯤ ꯅꯨꯄꯤ ꯑꯉꯥꯡꯅ ꯀꯇꯨ ꯀꯔꯟ ꯇꯧꯕꯒꯤ ꯄꯥꯎ ꯅꯤꯡꯐꯨꯡ ꯇꯥꯕ ꯂꯩꯈꯤ ꯑꯗꯨꯕꯨ ꯃꯍꯥꯛꯄꯨ ꯑꯩꯈꯣꯏꯅ ꯏꯆꯥꯗꯧꯅ ꯂꯣꯏꯅꯔꯛꯈꯤꯕꯅꯤ ꯍꯥꯏꯔꯛꯈꯤ ꯃꯔꯝ ꯑꯁꯤꯅ ꯂꯩꯈꯤꯗ꯭ꯔꯕꯤ ꯄꯤꯛꯂꯤꯕꯤ ꯃꯆꯥꯅꯨꯄꯤꯅ ꯁꯤꯔꯝꯗꯥꯏꯗ ꯐꯥꯎꯈꯤꯕ ꯆꯩꯅꯥ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯕ ꯆꯩꯔꯥꯛ ꯄꯤꯗ꯭ꯔꯤꯕ ꯐꯥꯎꯕ ꯏꯆꯥꯅꯨꯄꯤꯒꯤ ꯍꯛꯆꯥꯡ ꯂꯧꯈꯤꯔꯣꯏ ꯂꯪꯉꯝꯕꯕꯨ ꯁꯤꯕꯒꯤ ꯆꯩꯔꯥꯛ ꯄꯤꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏꯕꯨꯁꯨ ꯍꯥꯠꯇꯣꯛꯄꯤꯔꯣ ꯍꯥꯏꯕ ꯑꯀꯟꯕ ꯋꯥꯐꯝꯁꯨ ꯐꯣꯡꯗꯣꯔꯛꯈꯤ ꯑꯃꯔꯣꯝꯗ ꯄꯥꯎꯆꯦ ꯑꯃꯗ ꯄꯥꯎꯗꯝꯂꯛꯄꯗ ꯂꯩꯈꯤꯗ꯭ꯔꯕꯤ ꯁꯅꯨꯊꯣꯏꯒꯤ ꯃꯅꯦ ꯌꯦꯟꯗ꯭ꯔꯦꯝꯕꯝ ꯑꯣꯡꯕꯤ ꯅꯣꯅꯤ ꯆꯍꯤ 60ꯁꯨ ꯌꯥꯎꯈꯤ ꯁꯅꯨꯊꯣꯏꯕꯨ ꯇꯝꯊꯤꯕ ꯃꯑꯣꯡꯗ ꯍꯥꯠꯂꯝꯂꯦ ꯍꯥꯏꯕꯗꯒꯤ ꯈꯣꯏꯁꯥꯎꯅꯔꯕ ꯃꯍꯥꯛꯀꯤ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯔꯤꯂꯤꯐ ꯀꯦꯝꯞꯗ ꯂꯩꯃꯤꯟꯅꯕ IDPꯁꯤꯡ ꯑꯃꯁꯨꯡ ꯃꯤꯌꯥꯝꯅ ꯊꯧꯗꯣꯛꯁꯤꯗ ꯆꯦꯟꯅꯕ ꯃꯤꯑꯣꯏꯁꯤꯡ ꯐꯥꯗꯨꯅ ꯂꯣꯒꯤ ꯃꯇꯤꯛ ꯆꯥꯕ ꯆꯩꯔꯥꯛ ꯄꯤꯕꯤꯌꯨ ꯍꯥꯏꯗꯨꯅ ꯏꯔꯂꯨꯡ PSꯇ ꯊꯣꯝꯖꯤꯜꯂꯨꯕꯗ ꯄꯨꯂꯤꯁꯅ ꯇꯤꯌꯔ ꯒ꯭ꯌꯥꯁ ꯁꯦꯜꯁꯤꯡ ꯀꯥꯞꯇꯨꯅ ꯃꯤꯌꯥꯝ ꯑꯗꯨꯕꯨ ꯂꯥꯛꯁꯤꯟꯈꯤ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯆꯦꯟꯅꯕꯅꯤ ꯁꯤꯡꯅꯕ ꯂꯪꯉꯝꯕꯕꯨ ꯀꯧꯈꯠꯇꯨꯅ ꯋꯥꯍꯪꯄꯥꯎ ꯆꯠꯊꯕꯒ ꯂꯣꯏꯅꯅ ꯄꯨꯂꯤꯁꯅ ꯂꯧꯈꯠꯄ ꯀꯦꯁꯀ ꯃꯔꯤ ꯂꯩꯅꯕ ꯀꯣꯔꯠꯇ ꯄꯨꯊꯣꯛꯂꯒ ꯃꯈꯥ ꯇꯥꯅ ꯋꯥꯍꯪꯄꯥꯎ ꯆꯠꯊꯅꯕ ꯅꯨꯃꯤꯠ 5ꯅꯤꯒꯤ ꯄꯨꯂꯤꯁ ꯀꯁꯇꯗꯤ ꯂꯧꯈꯤ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯔꯤꯂꯤꯐ ꯀꯦꯝꯞꯗ ꯂꯩꯃꯤꯟꯅꯕ IDPꯁꯤꯡꯅ ꯍꯥꯏ ꯄꯤꯛꯂꯤꯕꯤ ꯁꯅꯨꯊꯣꯏ ꯌꯥꯝꯅ ꯄꯪꯖꯩ ꯏꯉꯥꯎ ꯉꯥꯎꯅ ꯀꯣꯏꯂꯥꯡ ꯂꯥꯡꯗꯨꯅ ꯂꯩꯖꯕ ꯑꯉꯥꯡꯅꯤ ꯃꯃꯥ ꯃꯄꯥ ꯑꯅꯤꯁꯨ ꯁꯨꯕ ꯅꯣꯝꯕ ꯀꯜꯂꯤ ꯑꯃꯁꯨꯡ ꯂꯩꯇ꯭ꯔꯕꯁꯨ ꯃꯤꯉꯣꯟꯗ ꯄꯤꯖ ꯄꯤꯊꯛꯄꯗ ꯄꯥꯝꯃꯨꯗꯕ ꯃꯃꯥ ꯃꯄꯥꯅꯤ ꯄꯨꯂꯤꯁꯅ ꯐꯥꯔꯕ ꯂꯪꯉꯝꯕ ꯃꯈꯣꯏꯒ ꯃꯥꯌꯣꯛꯅꯅ ꯂꯩꯃꯤꯟꯅꯕꯅꯤꯅ ꯆꯪꯊꯣꯛ ꯆꯪꯁꯤꯟ ꯇꯧꯗꯨꯅ ꯑꯃꯠꯇ ꯑꯣꯏꯅ ꯂꯩꯃꯤꯟꯅꯔꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯂꯪꯉꯝꯕꯗꯤ ꯃꯇꯤꯛ ꯆꯥꯕ ꯂꯣꯒꯤ ꯆꯩꯔꯥꯛ ꯄꯤꯍꯟꯅꯤꯡꯉꯤ ꯍꯥꯏꯔꯛꯈꯤ ꯑꯦꯛꯁꯤꯗꯦꯟꯗ 2 ꯁꯤꯔꯤ ꯉꯔꯥꯡ ꯅꯨꯡꯊꯤꯜ ꯄꯨꯡ 3:00 ꯇꯥꯔꯛꯄꯗ ꯈꯨꯌꯥꯊꯣꯡꯒꯤ SIC ꯑꯣꯐꯤꯁ ꯃꯅꯥꯛꯇ CRPFꯀꯤ ꯑꯥꯔꯃꯔ ꯇ꯭ꯔꯛ ꯑꯃꯅ ꯒꯥꯔꯤ ꯃꯆꯥ ꯑꯃ ꯊꯣꯝꯕꯗ ꯒꯥꯔꯤ ꯃꯆꯥ ꯊꯧꯔꯛꯈꯤꯕ ꯅꯨꯄꯥ ꯑꯃ ꯁꯣꯛꯂꯒ ꯃꯅꯤꯡꯗ ꯇꯣꯡꯂꯛꯈꯤꯕꯤ ꯊꯧꯕꯥꯜꯗꯒꯤ ꯑꯣꯏꯒꯅꯤ ꯊꯥꯖꯕꯤ ꯆꯍꯤ 19 ꯁꯨꯔꯕꯤ ꯅꯨꯄꯤ ꯑꯃ ꯂꯩꯈꯤꯗ꯭ꯔꯤ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯏꯝꯐꯥꯜ PSꯅ ꯀꯦꯁ ꯑꯃ ꯂꯧꯈꯠꯂꯒ ꯂꯩꯈꯤꯗ꯭ꯔꯕꯤꯒꯤ ꯍꯛꯆꯥꯡ ꯄꯣꯁꯠꯃꯣꯔꯇꯦꯝ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯇꯧꯅꯕ ꯔꯤꯝꯁꯀꯤ ꯃꯦꯔꯦꯜ ꯁꯪꯗ ꯊꯝꯈ꯭ꯔꯦ ꯍꯥꯏꯔꯤ ꯑꯃꯔꯣꯝꯗ ꯍꯧꯈꯤꯕ ꯊꯥꯡꯖ ꯅꯨꯃꯤꯠꯀꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 12 ꯇꯥꯔꯛꯄꯗ ꯀꯛꯆꯤꯡ PSꯀꯤ ꯃꯅꯨꯡ ꯆꯟꯕ ꯀꯥꯏꯔꯛ ꯑꯃꯗꯤ ꯋꯥꯕꯒꯥꯏ ꯂꯝꯈꯥꯏꯒꯤ ꯃꯔꯛꯇ ꯂꯩꯕ ꯋꯥꯕꯒꯥꯏ ꯂꯩꯔꯛ ꯑꯆꯧꯕ ꯃꯄꯥꯗ ꯊꯣꯛꯄ ꯒꯥꯔꯤꯒꯤ ꯑꯦꯛꯁꯤꯗꯦꯟꯅꯤ ꯍꯥꯏꯕ ꯊꯧꯗꯣꯛꯇ ꯁꯣꯛꯈꯤꯕ ꯇꯦꯖꯄꯨꯔ ꯑꯋꯥꯡ ꯂꯩꯀꯥꯏꯗꯒꯤ ꯁꯣꯏꯕꯝ ꯁꯨꯔꯖ 19 ꯑꯄꯣꯛꯄ K ꯁ꯭ꯌꯥꯝꯆꯟ ꯂꯩꯈꯠꯅꯕꯗ ꯀꯟꯕ ꯉꯝꯗꯅ ꯂꯩꯈꯤꯗ꯭ꯔꯤ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯂꯧꯈꯠꯄ ꯀꯦꯁꯀꯤ ꯃꯇꯨꯡ ꯏꯟꯅ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡ ꯄꯣꯁꯠꯃꯣꯔꯇꯦꯝ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯇꯧꯅꯕ ꯖꯦꯅꯤꯝꯁꯀꯤ ꯃꯦꯔꯦꯜ ꯁꯪꯗ ꯊꯝꯈ꯭ꯔꯦ ꯍꯥꯏꯔꯤ ꯄꯣꯄꯤꯂꯥꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯁꯦꯡꯗꯣꯔꯛꯀꯗꯕꯅꯤ ꯊꯥ ꯑꯁꯤꯒꯤ 4ꯗ ꯀꯨꯝꯕꯤꯒꯤ ꯏꯕꯨꯗꯧ ꯁꯟꯗꯣꯡ ꯍꯔꯥꯎꯊꯤꯜꯗ ꯀꯣꯡꯒ꯭ꯔꯦꯁ ꯄꯥꯔꯇꯤꯒꯤ ꯀꯟꯐꯔꯦꯟꯁ ꯑꯃꯗ MPCCꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯅꯤꯡꯊꯧꯖꯝ ꯄꯣꯄꯤꯂꯥꯅ ꯀꯨꯝꯕꯤꯒꯤ MLA S ꯄ꯭ꯔꯦꯝꯆꯟꯗ꯭ꯔꯗ ꯌꯥꯝꯅ ꯊꯋꯥꯏ ꯎꯁꯤꯠꯇꯕ ꯋꯥꯍꯩ ꯋꯥꯇꯥ ꯁꯤꯖꯤꯟꯅꯗꯨꯅ ꯀꯔꯦꯝ ꯀꯊꯥꯏꯅꯕꯒ ꯂꯣꯏꯅꯅ MLAꯕꯨ ꯃꯁꯛ ꯐꯖꯅꯕ ꯃꯃꯥꯏ ꯅꯥꯜꯂꯤꯉꯩꯗ ꯃꯤꯌꯥꯝꯒꯤ ꯊꯕꯛ ꯑꯃꯗꯤ ꯇꯧꯗ꯭ꯔꯤ ꯍꯥꯏꯅ ꯉꯥꯡꯈꯤꯕꯗ ꯅꯨꯃꯤꯠ 2 ꯍꯥꯏꯕꯗꯤ ꯊꯥ ꯑꯁꯤꯒꯤ 9 ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯃꯍꯥꯛ ꯃꯁꯥꯃꯛꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗ ꯂꯥꯟꯖꯔꯦ ꯁꯦꯡꯗꯣꯔꯛꯀꯗꯕꯅꯤ ꯍꯥꯏꯅ BJP ꯀꯨꯝꯕꯤ ꯃꯟꯗꯜꯒꯤ ꯄ꯭ꯔꯁꯤꯗꯦꯟ S ꯑꯉꯧꯁꯅꯥꯅ ꯐꯣꯡꯗꯣꯛꯈꯤ ꯋꯥꯐꯝ ꯑꯁꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯄꯥꯡꯊꯣꯛꯅꯔꯤꯕ ꯚꯥꯔꯇꯤꯌ ꯖꯅꯇꯥ ꯄꯥꯔꯇꯤ BJP ꯂꯤꯡꯈꯠꯈꯤꯕꯒꯤ 93ꯂꯛ ꯁꯨꯕ ꯃꯄꯣꯛ ꯀꯨꯝꯑꯣꯟ ꯊꯧꯔꯝ ꯉꯔꯥꯡ ꯀꯨꯝꯕꯤ ACꯒꯤ MLA ꯁꯟꯁꯝ ꯄ꯭ꯔꯦꯝꯆꯟꯗ꯭ꯔꯒꯤ ꯁꯂꯟ ꯀꯣꯟꯖꯤꯟꯗ ꯂꯩꯕ ꯌꯨꯝꯗ ꯄꯥꯔꯇꯤꯒꯤ ꯐꯤꯔꯥꯜ ꯁꯤꯡꯒꯠꯇꯨꯅ ꯄꯥꯡꯊꯣꯛꯄꯒꯤ ꯊꯧꯔꯝꯒ ꯃꯔꯤ ꯂꯩꯅꯅ ꯄꯥꯡꯊꯣꯛꯄ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ
थौरामदुदा बीजेपी कुंभी मंडल की प्रेसिडेंट एस अंगौ सनाना पार्टी की फिराल सिंगतुना हौदोखिबा थौरामदुदा मंडल सिगी मरुएबा थौपुबसिंग पार्टी की थौमिसिंग सरुक याखिबगा लोइना बीजेपी जिंदाबाद MLA प्रेमचंद्र ने यैफरे कुंभी एसी ने यैफरे है खोलाव क्या सुलाकी थौरम से सरुक याखिबा बीजेपी कुंभी मंडल की मरुएबा थौपुबसिंगना MLA प्रेमचंद्र की युमदा पांगथोखिबा पावगे मिफमदा एस अंगौ सनाना मखातन है प्रेमचंद्र कुंभी की मियाम की तमुक काथोकपगा लोइना पांगथोरक्लिबा थबकसिंग पॉपुलर करीसु खंगदना nganglibasi बीजेपी कुंभी मंडलना खुदोमी थिंदुना ताकपिगी माथोंगोक्तबा पॉलिटिकल पार्टी एसी एसी असिदगी मापुजी सुपगी ओइना हौगतपा ngamloi hainasu phongdokhi सुप्रीम कोर्ट हानगी सीएम की वॉइस सैंपल लव पामी मणिपुर लिंग अनी कुनगो हुमदोइदगी थोलखिबा इरांगना मराल सिरिबा हानगी चीफ मिनिस्टर एन बिरेनगिनी हाइबा ऑडियो क्लिप अदु एडिट तौरबा ओइबना क्लिप अदुदा तारिबा खोंजेल अदु हानगी चीफ मिनिस्टर गिरा हाइबदु चपचाना खंगबा ngamdre हाइबा वा सुप्रीम कोर्ट थमख्रे हानगी चीफ मिनिस्टर गिनी हाइबा रिकॉर्ड तौखिबा अदु पिखलखिबा लोइना कोकी ऑर्गेनाइजेशन फॉर ह्यूमन राइट ट्रस्ट की लाखिबा वकत की मतंगदा निथौकाबा नुमिते सुप्रीम कोर्ट की जस्टिस संजय कुमार अमसुंग बेनोद चंद्रना बेंच हियरिंग सतखि हौखिबा सही इंग्लिश अनिगा कुनगा मंगा की अगस्त थादा ऑडियो क्लिप अदु असेंब्रा मदि मदुदा यावरिबा खोंजेल अदु एन बिरेन गिरा हाइबा खांगदोरबगी थबक सुप्रीम कोर्टना गुजरात बेस्ड ऑफ नेशनल फोरेंसिक साइंस यूनिवर्सिटी NFSU सिनखि ऑडियो क्लिप अदु डिफेक्ट नत्रगना AI दा युमफम ओइबा एडिटिंग तौद्रबसु एडिट तौरबनी है वाफम NFSU न थमलखि मसिना मरम ओइरदुना ऑडियो क्लिप अदु यावरिबा खोंचिल अदु क्लिप अदु असेंबरा नत्रगना एन बिरेन गिरा हाइबा सबसाना खांगदोक ngamdri है वाफमसु थमलखि वाफम सिंग अदुगा मरि लेना ngarang सुप्रीम कोर्ट ना एडिशनल सोलिसिटर जनरल ASGI बातीबु ऑडियो क्लिप अदु वेरिफिकेशन तौनबा एन बिरेन गी डायरेक्ट वॉइस सैंपल यावना करी मथौ तागदगी हाइबा NSFU दगी खांगदोना वाफम तमखि कोन हाई रिकॉर्डिंग अदुगी टेम्पर तौदब सरुक यावरिबा खोंजेल एग्जिबिट B गा एग्जिबिट A यावरिबा खोंजेल गा संगदमनबा याद्रिबा करिगिनो हाइबा यूनिवर्सिटी ASG ना खांगदोकदाबनि दूरदर्शन दगी लौदुना एडमिट तौरकपा वॉइस रिकॉर्डिंग अदुसु टेम्पर तौरबनि हाइना यूनिवर्सिटी ना हाना हाइकिबादु अदुम हाइगदौरिब्रा हाइबसु ASG ना खांगदोकदाबनि खोंजेल अदुगी असेंबा खांगदोकनबा मियेदु बिरेन की डायरेक्ट वॉइस सैंपल मथौ तागदरा हाइबदु ASG ना खांगदोकदाबनि हाइनासु पाउस मखाताना फोंदोखि विस्टल ब्लोअर अदुना फंगलखिबा मिनिट 49 सांगबा ऑडियो क्लिप अदु हानिगी रिकॉर्डिंग अदुदगी माकोक नत्रगना मामैदा कक्थतुना टेंशन हनब्रा नत्रगना मतेक ओइना पिरकब्रा हाइबदुगी वफमसु कोना थमखियारी